ngasi numida waram phongkiba tongan tongan ba manipuri siphongsing amasung thokiba thodo wathoksingdagi maruoibi ipausing mayamna thamjagi ahanbada kanglai paki mairadagi lokasaraga bosiamna loba sayesigi metric parikya gi phalak thokre tampakta thawbal na sada 99.04 amadi singdana tengnopal na sada 99.65 oiduna pass tawbagi sang khwaidagi wangma district singwari Board of Secondary Education Manipur Bosiam Loba Sayesigi High School Living Certificate Examination 2024 gi fall nga sila phokre Tampakta Thawbal na sada 99.04 amadi singdana Tengnopal na sada 99.65 oiduna pass tawbagi sang khwaidagi wangba district singwari Apunba mahiroi lising kuntraga taret ka saungaga nifuga taret parikya thabagi manungda mahiroi lising kuntraga mariga samapan ga kuntraga mathui pass tawduna pass tawbagi sang sada 93.03 oiki sei sigi mars taraga mangada manipur laingang na thokiba order amagi matungina bosiam na loba HSLC parikya si kumsi sahidagi hauduna grade amadi grade point 16 na satnaragani haina gorep dokhi Masina maram oiraga sayesi goina parikya asida position holders khanbigi kotong saaba dudi len kidre sayesi goina lenga ki school singi oina apunba mahiroi lising mapan ga samaga taraga mapan enroll tawbagi manungda lising mapan ga kuntraga taret parikya thaki masigi manungda mahiroi lising taret ka satruga kungani thoi pass tawduna pass tawbagi sangsada 84.34 oiki Edit school singi oina apunba mahiroi lising amaga sahunga taraga manga enroll tawbagi manungda lising amaga sahunga nipan parikya thaki masigi manungda mahiroi lising amaga saniga taraga humdoi pass tawduna sada 92.74 yoki private school singi oina apunba mahiroi lising kunga tareka saniga marfuga mathoi enroll tawbagi manungda lising kunga tareka saniga anina parikya thaki masigi manungda lising kunga taruka maudraga taruk pass tawduna pass tawbagi sangsada 95.93 oiki sei sigoina HSLC parikya thakiba mahiroi nupa masa lising taraga nipan ga samapan ga maudraga manga gi manungda lising taraga tareka satruka humdraga nipan pass tawduna pass tawbagi sangsada 93.07 oiki aduga mahiroi nupi masa lising taraga nipan ga songa ga yangkai ga nikoi parikya thabagi manungda lising taraga tareka sani ga yangkai ga humdoi pass tawduna pass tawbagi sangsada 93 oiki ngasi babupurada leiba bosem gi examination hall da pangthokpa parikya phallau thokpagi thoram aduda education is ki commissioner hais Gyan Prakash Bosem gi secretary T Gitchandra Sharma joint secretary Sonia education is ki director L Nandakumar amadi Bosem gi controller of examination ayam thoina marueba mithung sing oina sargyaki HSLC parikya gi phallau phokladuna Hais Gyan Prakash na hai haukiba sahi tarasida handaki sahi asina parikya pass tawbagi sangsada 99.03 oiduna mahiroi khwairi yamna pass tawba sahi oire adubu sahi si goinadi grading system satnaba haukibana maram oiraga position holders leitre grading system satnaba sina mahiroi singda kanadabada wakal wohanbigi sang hanthalagani masi advance oiba parikya gi niyam amane marking gi satnabi leiringai matamda mahiroi masel gi marakta mark ama ani khenabagi wakal nuaitaba amadi pungning sontaba kya do hanthalagani grading amadi marking gi satnabi asida khenaba kharabati leigani grading system asina mahiroi singi marakta thak manaba mafam amada thamba ngamai haujikti metric parikya si yamna marueba tangkak amani haina launadrabanina parikya sina maram oiraga mahiroi singna ka hena awawa pibigi kanaba leiti madugi mahutta tungda lakadaba maruoi parikya singdi hena thawai yauna hotna ningba phaunaba amadi wakhal sarangnaba leitana lairikta pukning sanganana hotnabani hena phai pass tawraba mahiroi singa sigi admission gi matangna palladuna mahna hai parikya sida mahiroi singa fangliba grade amadi grade points singa si yenglaga apun bigoiba grading am semduna higher secondary amadi college singi cut off marks lepi hai madugi matungina mahiroi singna su makoina tamningliba school amadi college singa duda makoina fangliba grade amadi grade point adugi matungina tamba fanglagani masida thoidokna mi painingai leti hauji chatnariba grading system asina karigumba ka hena kudong sadaba thogolagadi lakadaba sahi singda hana satnaramliba marking system adu satnarakpa yai hauji phabi goina mahiroi sing amadi mama mapa oibe singi maikaidigi grading system asi pamdabagi mod sing phongdong narakpa leitri haikhen su pausida makhatana spalakli atop pawmana
Kuki singna saba thong thugai ni haina sangluraga thugai ba ngamdana halakhiba bu khunja singna pena khidre Sandal district ki manung sana ke Molnom Village the Manipur River ki mathak Kuki singna Manipur lenga ke ayabi yaudna naronda RCC ki thong ama saba horakle haibi ki pau phangmadagi Manipur lenga ki maikedi ki police force sing thomjinduna JCB phawba puduna thong thugai na basangshiluraga thugai ba ngamdana halakhiba si sugunu amadi shero gi akoibada leidiba khunja singna pn phongdorakli Thong thugai na bagi damakta haukiba me kunga mangada masing yamlaba Manipur police ki kambuna JCB puduna mafam madura sangsinki adabu lamkhangda Kuki nupi singna thattuna thong sariba mafam yauna sangsin bangamkhidi Manipur lenga ki order matungina thong thugai na basangsilakliba police force singaduna lambi thattuna laidiba Kuki nupi singado tear gas amade mob bomb singba kaptuna tankhairaga irai line sangadaba du kari ki damakta mamai leiraga halaklibano Imphal nupi oibising na karigum yahu ama horakum matamdadi tear gas amani mob bomb kapsinduna tankhai bangami Manipur gi singi lamdana karigi damak ngamdribano haina su praja singna pienda pa phungdorakli sugunu amadi serogi praja section kiarigi pauksi esida phungdorakpagi matunginadi ngarang thong thugai gani haina sangsingiba police ki kangbu adu thong saba mapam adu yauna sangliba si Casper gari ama khaktani makoina thong sapa madu yauraga sagalagliba Thongkong ki manakta leblaga photo namlaga karisu tawba ngamdana halakibani Manipur sarkar na isang thona aini yadaba mongda thong sagalakliba du thugai gi hairabadi ngarangmak JCB sizinaduna mapung fana haigalakliba Thongkong singa du thugai nduna thong sabra sizinariba polam sing punamak mapamadurigi puthorakpa ngampham thui tawphom thokpa thabak mapung fana pangthokpa ngamdriba si laingangna angakpa lila ama sanari bra haina su praja singna phungdoknarakli atopa pawmuna Mitai singi damak anauba package oina flight amadi software gi mamal hantabiu mamang sai English singaniga kungo homdoidigi haukiba irangna maram moiraga Manipur leiriba kanglup ani gi marakta khudongsa daba kya mayunari mitai amadi Kuki nataba atai kanglup singna thengnari ba awasai thenga sidi nakoina bani irang asina maram moiraga lamdam sigi economy desu aduki matik soksin dikre Singda satuna thabak su nonggadaba mitai kaya marum makoktu khut haptuna leiri Singdagi lakpa insang napi umangi pothok uwa kaya marum su atai community gi kuthangdagi laklabanina atangba mamalda yonari amati lengri masna nakal anima khudong thiba sauna mayukna hale leiri birang asi losinuna ingtappa phibam ama Manipur lakpa haibasi matam sangna sangbagi masata kaidangoi lan lepa Tambang manati haina regional indigenous forum for peaceful coexistence gi sirol aman hairi sirol asin hai Manipur lengang na geitong khamdong ba madi sarkar gi karmasari na tabak flight amadi software gi mamal lokom thopa sang dagi sada kuntrari gi nifugi sang hantabiu wafam si civil aviation amadi Ministry of Transport Government of India ra khangan biduna athuba matamda thabak to onthona ba hona biu haina Manipur lenga ki miyeng singsilakli Amaromdana Northeast Frontier gi official singbu thagalakli nanmakhai Khongsang Railway Station da Khongsang Railway gi track laikom lainang funduna lairubadagi matam khra train service leb roba matungda ngarang dagi hauna service tawduna Tamenglong gi Khongsang Railway Station jauna polam kya puslakli ba polam singaduri cement yauna yum kai sana ba tuan ba construction material singi polam singasi railway dagi lautharaga godown da thamba hore Loidina tuan ba gari kya sijinadu impala pusilak pasu hore train da cement yauna construction material kya pusilak li ba sigi damak Manipur gi minister N Berena maki ex thagalak post amana Northeast Frontier Railway gi official singbu thagat pamadi tawbimal khangba phongdorakli Amaromdana Sisipur nupi gi asibak sang ama phangli Susampur Police Station gi manung sanba IB road liba Eures drain ama digi pumtharaba nupi amagi haksang amanga se ayuk phangli haidi thagdo asiga mari lainana Women's Police Station Susampur na case ma lokhat pagaloina asibak sang adu Susampur District Hospital gi medical sangda thangkhre haidi atopa pawm Kuki militant singna numai kapsilakre sugunuga thangna leidiba dongyang amadi laloi phairom digi Kuki militant singna Nongmay amadi bomb cup sinuna landarak pa matam khar lep luraba matung ngarang Kuki militant singna dongyang rom digi sugunu makha laikai digi nongmay round ama kapsilakre hairi khunja singna pauksi asida phongdorakpagi matungina ngarang numidang wairam pung mariga minute nifuga mangaram taba matamda khunja na kharna Manipur river da khoisopki thabak tokhi khoichop loiraduna yumda halakna ba sem saringai da dongyam rom dagi nongmay round ama kabaki loinana Kuki singna
khonjal thokna mafam aduda khoi chopa lakanu haina su lawrakhi haidi madura khoi chopa na sing adu mathwai hingna basen khalaki haidi pausin hai haujik dongyangi sarukta anobu bunker kya am sagalaki ba bunker sing sida Kuki militant sing sangthok sangsin tawbusu irai line ubu phangli maram aduna aten matam kharagi manungda 1romda Kuki militant sing landara kadra haibigi mi paiba ma yamna sauna leibedegi khunja sing ahing phawba tumnadana section na leinare haidi makasa tharak poina to pawam Amata Oina India gi Lamlau lanmi RPF Inkumza lisingani kungo humdagi me humdagi Manipur kangluk ki muknaba man bathok liba thawdo si India government matam sangna phumdun leiramba aruanba khuzul thorang saphung lakani aruanba khuzul thorang adudi Wesya lamdam gi ningtam lalhawasi maithiba pinaba yumlonaba mema lebak India gi apamba phongnaba khuthingjinba loinana regional amasum international political games asida India na nongsuk ki ithil lauraga nongpok lamgi satnabi mayoknanaba honabada masagi puwari khunagi fajaraba satnabi leiba malemna sakhangnaraba masum India na humnuna puba ngamlaroidaba furup singna khundab nongpoklamgi leibak Manipur lanbung asi atamnana ohenanaba India na masagi oijaba thina honabada Manipur amasum Myanmar gi mara leijadaba misa miyam kayagi thawaina pontha ohenbani haina aina thingkraba Manipur gi lahulup revolutionary people's front ki Robin Kuman Deputy Publicity Secretary na kuyek piduna thadorakpa chirol aman hairi chirol sin hai me ahum asidagi ngasi phawba Manipur thokliba thawdoks ngasi hangat na yengba amadi akhang ahi singna phungtok narakpa amasuk miyamgi minna uba paudamasi taru nainaruba matamnari India na hojik thokliba Manipur gi kangluk ki muknaba si thokanbani haibada hena mek singlakpada natana nakoina na kari tawba ngamdino haibigi matagum atak afung narakpani aduga India na mithingai oiduna kangluki wathok thokaliba si aranbani haina haurakpadagi phongdoktuna lakliba RPF amasu masigi lanmi PLA da India na onkhatuna taishinana bohonari olai parai tawduna masagi maral mingonda thangjinana bohona bahaibasidi mayang India gi masad character ni makhoi lai hakaktagi sagona raglaba lisani hairi Cholasin hai haukiba inkumza lisingani ga kungo humdoi me taret ki ayukta Kuki chip singi makedigi RPF ta phone tawraktuna ngarang Assam Rifles laklami aduga nakhogi khulasi PLA ne attack tawgadore hairami madugi damak ngasi ayu asi chip singi meeting tawribani PLA di aikhogi kuina laiminarakpani aduga makhoi munna khangi makhoi na aikhogi khulda attack tawrakani haiba thajate adubu nakhoi PLA digi confirm ama tawsi haiduna phone tawrakpani hairaki RPF ki maikedi adugumba attack tawbigi wafam leiti Assam Rifles singna hairibadu thajabirunu haina khungki pakhumasi ayibo oina pirau haibadigi text message oina RPF ki maikedi Kuki sip singda thaki message asigi maroldi India government na mapung oina Indian Security Force ki Field Intelligence Unit FIU na makhoigi Hensman singi kuthangda Myanmar matam kyagi mamangdagi masin mana oina nungsi sanana khundamina dun leiriba furup singi apunbagi saktam unity asi thugaina ba ngasidi kanglukki muknaba si thoganmani India gi agenda di Manipur gi unity thugai ba haibani unity asi amuksu thugai khrabadi yalomi singa sinama sagi leba si panjaba ngamlaro yamasung unkhanaba this unity asi khudong saba loroga India na Manipur bu Sulau Lokshin Bahibasini, Nungsi Zaraba, Sar Medam, India Army Masuma Koigi, Hensman Singi, Aronba propaganda that has a pigano. RPF Masuma Sigi Lanmi, PLAC, Manipur gi Furukudi Makini Masum Apun Bigi Saktam, Unity Gidamaklepli, Manipur gi Apun Saktam, Unity asi, Punna, Kadminasi Masum Nakminasi, Ekogi Furuk Marakta Ladiba, Hensman Singasi, Kangdoksi Masum, Makogi Tam Tiraba crimes in Punna, Lapto Minasi. Expose the henchmen in our community and denounce their heinous crime together. Adom Buthagas India na suspension of operations su taunavada RPF na hanadigi tinaduna lakiba Kuki gi lahulup amanasu crisis asi India na insin bani haiba loina khanglabani masida yabiganu haibani haina tamlaki loina English ngani ga kungo humdagi me tarada Kuki khulakta leiba Mitai Sinmi Maudra Kuki Sip Singna Sugunugi MLK Ranjanamasum Akoibida Taba Mapam Singi Peace Committee gi President gi Kutang Sinaraki MLA Ranjana Sial gi Kudol Power Sip Singaduru Tamki Matang
Akhasa tharak poina kanglai paki mairagi editorial miyamna thamjagi Chief Minister N Birena go to Delhi da mai onsin biu Chief Minister Birena Manipur go to village go to hills amadi miyamgi numit haidun asawba laibak miyamga lengaka nakna ba mari leinaba thoram kya haudoki kanglai paki mairagi editorial digi lokasaraga miyamna su thaganaki madugi mai su adumak phangba khara khara rakhi aduba kanglup ani gi sahi am helaklaba akan bala na sin Chief Minister na paikhat khiba afaba thabak thoram sing asi arem oibadu oire arem baibadu oire aduba masigi matau tamduna Chief Minister N Birena thabak oina pangthuknaba hotnagadabasi go to Delhi haibasini maramdi sahi ama helaba kanglup ani gi lana si hek horakpadagi lana si lusinana ba Manipur gi Chief Minister ama oibigi lokhom thokka thaudang adu ngasi phawba labu udri masigi mayek sengma khudam haibabu lana si lusinana ba hona biu haiduna Chief Minister masamangna Delhi de satuna Bharat ki Prime Minister Narendra Modi unaduna wari saba ngamdri basini mamangi matamdari Chief Minister Delhi da kyarak satuna Delhi gi lusingba sing adumak unakhi adubu lana si hek horakpadagi go to Delhi gi Chief Minister gi khongsat asi kakkhibagum tawre masi yamna sumdabani tana mana tadrabagum tawraba Prime Minister Narendra Modi ni haibada haimamba thukloi tana tasinadana leiriba Manipur da thokliba irang si kari su leitana khalliba Prime Minister Narendra Modi gi mana tana Chief Minister Birena Delhi de satuna maka unaduna wari sanabagi thauna adu leigadabani Prime Minister na kauraktraba su Chief Minister masana Delhi de satuna Prime Minister unana bohonagadabani maduna tana maraiba Manipur kanana ba haibadi lana se lusinana ba lokatpham tokpa thabak amata lokhatana Chief Minister Birena pangdabagi saklo lauduna leiribasi yamna lali masimangna Chief Minister Birena bu Manipur miyam gi lusingbani haina khanbagi thajabadu nongmagi mangtharai sumnagi mamingtagi oina Chief Minister oiduna leiba aduga Chief Minister oiba haibasi aduki matik pamjaba Chief Minister ama oibigi pangthokpham thok mathaudi pangthokpangamdaba miyoini haina miyamna launaba horakle maram aduna maraibak ningba Chief Minister N Birena haibadu thabakna tangnabagi damakta go to Delhi da mai onsingduna Delhi de satuna Bharat ki Prime Minister da isang thona unaduna Manipur da thokliba kanglup anigi lanasi lusinana ba honafam thue maduna tana olai parai tawduna matam haukinaba Manipur Laishinana bohonarabra haina miyamna launabagum tawriba sisu Chief Minister gi thamoi sengna maribak nungsibagi thabak aduna onaba honaba sungani haiba editorial mem thamjari adu haujukuina di miyam pau matang se lusinjarage masu miyam puna anawaptet ngaminasi